United States ta pung kunmari gi manungda COVID-19 amara moiduna miyoi lising ama chatuka kuntra manga sikre. John Hopkins University gi report amagi matungina handaki mi sibagi masing asina khwaidagi yamba oiri. Housing fawuda United States ta COVID-19 amara moiduna miyoi lising humfutra taret ka chamaga marifu sikre. COVID-19 ga mari leina nga si More kaithelda curfew pass paidina amadi face mask sizinadaba gari sing chenba More police ki ASP law and order Sengboy Gangte SDPO L Mega Barna OC Dilip Kumar ki team na thingba gi tabak chathake miyam na kaithelda pochai leiba lakpa matamda su mask upiro amadi social distancing tobiyu haina police ki maikai digi su publicity chathaduna miyam da khangan ki loina na mask yauduna tholakpa miyoi singda police ki maikai digi gyan tahanduna khangan ki Malem Gyoina COVID-19 positive oikraba miyoi lakh kuntra mapan lising kuntra mapan amade chamaga tara mapan sukre COVID-19 amara moiduna laikidaba miyoi na lakh ani lising humfutra mari amade chamapan ga kuntra nithoi sukre India gi oina housing fawda positive oikraba miyoi lising yankai mapan chatret ka humfu manga sukre amade sikiba miyoi na lising ama chamapan ga mari futaruk sukre More Choice Enterprises na Andro Kendra gi manung da leiba lairabagi pankhai makha da leiba imung chamuga kunna mateng pangkhre ngasi More Choice Enterprises ki maikai digi imung singda channel mu polam sing amadi sel gi oiba mateng pangkhi